नागासिंगी हक फंगद्रिबा फाउबा कइदौनुंगदा माइ लैदुना चेलोय NSCN-IM पावसी ngasi nungthil phongkhiba pandam pawsedagi lokhatchabane Government of the People's Republic of Nagaland GPRN ge nifuga mangarak suba Republic Day gi thauram ngasi Nagaland gi Hebron da leiba Council Headquarters CHQ da pangthokre thauram ga mari leina NSCN-IM gi President Q2 na phongdokhibada ngasi gi yai faraba numit asi Nagasingi puwari da yamna maru oiba numit amane asigumba puwari oiraba numit asibu aikhoina palan tawbaga iroina na aikhoigi constitution da leiriba masak thoklaba value adusu aikhoina ningsingba mathau tai aikhoigi constitution na Nagasingi thajaba made historical amasung political right ki khudam oire maram asina Nagasingi hakki damak lantheng nakhiba thawai katkhaba maraibak ningba thauba singi maphamda ikai khumnaba udpham thoe Maraibak ningba luchingba singamade isorna pibiram laba aikhoigi phangpham thokpa hak adu phangna bagidamak aikhoigi firalgi banner makhada lantheng nakhiba miyoi pumnamak ngasigi mirolna ningsingpam thoe aikhoigi firalna nagasingdagi kanana su munba ngamlaroidaba aikhoigi nation amade aikhoigi saktamgi matangda pumnamak takle aikhoi punna matoina punsilhaliba sisu firal asina nei maram asina aikhoi haujik achumba political courage adu phangna bagidamak Khongpham sena lepa mathau tai matang asida Nagasingi hak phangna bagidamak NSCN na kaidawnungda mai leiduna chelo yamade surrender tawroi Nagasingi ningtamba phangna bagidamak aikhoi punna changsinmina ba mathau tare ngasigi Republic Day asina aikhoi gi constitution gi leidiba democratic value sing amade principle sing adu amuk na hona ningsinghallei Naga miyam gi damak kathokpaga loinana manglomda changsinba ngamba oirasanu haina mahakna makhata na phongdokhe Pre-primary oza laubagi thaurang desamna thingjinkre pawasi ngasi nungthil phongkhiba pandam pawsedagi lokhatchabane oza ohelaba matung mathau taba masaksing kona hapsingi haibasidi education bu khongoina ba thawongne state asida National Council for Teachers Education NCTE na sakhangba training center hangdri fauba pre-primary oza lisingamaga chamaga nifu loba yaroi athingba thamlei mathau masakhangdaba education department ki commissioner amade director thabak lokthokadabane haidokhiba wafam ngakpa ngamdaba education minister portfolio hongdokpiro natrabadi manipur gi education sector asi laikha takhiduna khunai mutkhiba yabagi phibamda leire haina Democratic Students Alliance of Manipur desamna phongdorokle kwa kaithel da leiba mahilup asigi mayai loisangda ngasi paumi singa unaba mada desam gi president mayengbam somorjit maitei na phongdokhibada Chinga khudka manadaba state laingaki education department na Samagra Shiksha Abhiyan gi makhada pre-primary oza lising amaga chamaga nifu launaba chahi asigi January 9 amade March 8 da kanglon sing hanjil semdoktuna nampuda oza launaba honariba se mikhal mayagi lang thakpane oza wairaba matung mathau taba masaksing kona hapsin gi haibasidi education bu khongoi bane training yaudana doctor oiba yaba natte asigumba mathau taba training yaudana oza oiba yade haibasi Right to Education Act 2009 dasu mayek sengna pallibane masida natana New Education Policy 2020 gi matung ina de imalol da mahi takpi tambina ba wafam phauba mayek sengna yauribane maramasina asigumba taning tamang ona ba thawong ase khudakta lepkadabani haikhe mahangna makha taraduna NEP 2020 gi matung inna pre-primary oza oibagi damak NCTE na sakhangba training center da chahi mangagi course mathau tare adubu state asigi oina de laingak amade mari leinaba department na matam chana paikhatpam thokpa thabak thauram amata paikhatavana oza lobada taning tamang ona bagi thawong asi uba phanglibane lamdam asigi education sector da ahongba chawkhot khongthang purangna ba haiduna desamna leptana honaduna lakle asiguma chairak asida khunai amage Yanglen Saruni haidiba education bu awangba thakta pukhatnaba oza sing mathau taba training pibagi mahutta Mikhalgi lang thaktuna nampudo oza launa bohonarakpa simak laibak thivane masida natana desamna NCERT ge makhada leiba diet center amakhak imalolda lairik takpi tambina bagidamak oza singbu training pifam ohen si haina taksin khiba wafam ngasi phawba thabak to onthokna namsinduna thamli haikhe loinana state asida NCTE na sakhangba training center hangdoktriba phawba pre-primary oza lisingamaga chama nifu launaba Thoglakliba notice asi chanaba yaroi athingba thamle mathong huktaba pautak piriba mathau masakhangdaba education department ki commissioner amade director thabak lokthokadabane chahi mari gi integrated teachers education program hangdokpa ngamdaba rationalization tawduna subject cluster tawba ngamdaba made
haidokhiba wafam thabak ton thokpa ngamdaba education minister portfolio hongdokpiro isagi qualification ga chanaba portfolio oina paibiro natrabadi Manipurgi education sector asi laikha ta khiduna khunai asi mutkhiba yabagi phibam leire hainasu mayengbam somorjina phongdokhe luhong kaihong bada sel ka hena thada basing yengsinaba sem saba loire wama pawasi ngasi nung tilfong khiba pandam pawse dagi lokhat savane wakhalon manaba apunba wama kangleipak na lamdam sigi miyam da mangjong na lauthokibagi matungin na lakliba saisat kun manga dagi lamdam sida mitay gi mahausa dagi chatnabigi wangmada ka hena senjau paibasing na haijing pota kek pinaba inaba khudo pinaba sinaba fizang khanbada mapan naida na sel thada duna mitop ki chanabida matau tamliba made luhongba lana thoramda sonapunggi akoibada ka hena sel thada bagi chanabi ama oina taunaragli ba made kanglon kaina satharagli ba se matam sana thingau na bagi damak wamagi thomi kunna saba timma na tampaki district singda thoram sing kanglon chumna pangthok libra haibadu yengsin na bagi damak sem saba loire haina lupasigi publicity secretary ningthaujam deveswar mitay na thadorokpa cherola man haire cherola sina hai lupasina lokholgli ba khongthang ase tangai fadana lamdam asigi laidaba nongmagi suraga chajaba made tungi mirolgi damak yenglaga firep asi lokhibane ngasidi laidaba imungda poksaba piba ningol kayade masigumba chenjau thadabagi chanabi ase kibadagi yum pandava natraga thengna panbana angang masing hantharakpagi maram ohelagle matam amada mitay furup na lamdam sida laiminariba furup atay dagi mising yamba furup ama oiramme ngasidi mitay furup asi nongmagi masing asum hantharakpa na chahi kharagi matungdadi yelomi oiriba mitay na masing khwaidagi yamdaba furup oiragani haina akhangai singna wakhalon thamnakre pumnamak sing asi kannanabagi damak lupasina lakholagliba khongthang asida mapan lamgi sanabida matau tambagi sanabi asi maruwaina ten house tawriba made kek sariba isilinaw singna tangay fadana sendong khaki khanvidana furupasi kannabagi damak angamba thaudang lawbiyo mitay gi mahausadagi chanaduna laklava fajakraba luhongbagi sanabi muthatuna matau tamna bohona gumse masina ariambada ka hena chading tawba made chanabi bu nakoina na muthana bohona ribasidagi khara makhaidi kannana bohona minase adom adomgi sendalambida khut thingjinba leite tawbada bu chanabi muthana ba made lairabana khuling balamdam oibana ka hena adom adomgi apambada chading chanaba hona gumse ngasidi mitau tambado senjau paiba kharana luhongba lana thoramgi sona punggi akoibada famliba miyamda ka hena sel tharakpana iramda mase singkup sana mangalagli basina lairaba miyambu puningba maikaida puna bohona rakle lairaba miyamde nongmada thoramgi cheba wani yahum lakpa matamda sel thanaba made poyeng pinaba leitabadage nungsiraba marup mapang mari mata kayagi chewau phanglabasu thoram saruk yaba ngamlaktre wamagi khongjang asi lamdam sigi akhang ahi amade pauktak loisinga munna tanaraba matungda tangai fadana changsinanaba phirep lawkhibane hairiba thabak sing asi lamdam sida mapung phana chanadriba phauba leptana dumak changsin khigane masida miyamna mapung phana sawgat piyo